Senapati Zilada Hojik Ayuk Amashung Nungdangi Matamda Ingbadi Yamna Ingli Adobo Naken Thadi Haure Umang Wamang Ayamba Maru Ikok Kokle Athuba Matamda Yening Thalaklagani Hebigi Ashada Mipum Kudingmak Haro Nungairi Handakta February Taramangada Nagasingi Maru Marang Hunbagi Kumai Lungaini Gi State Level Festival Senapati District Headquarters Gi Katomaida Chauna Pangthokre Festival aduda Manipur gi tungan ba jila singdagi tungan ba Naga Phurub gi masing yam laba delegate singna sharuk yakhi United Naga Council gi Midyang Makhada Naga People's Organization na Shinkhiba Festival aduda Shagnai reba Naga Luchinba Singh amasung MLA Singh Awangbau Newmai Khushim Washum Losadikho Je Kumosha na chingba sharuk yakhi Handagi Lungaini Festival ashigi theme di Celebrating Naga's Cultural Fusion habishina oikhi Lungaini Festival Pantokhiba Ashiga Loinana Jila Sigi Miyam Mapungoina Lomi Sing Maru Marang Hunba Amadi Lo Ushingu gi Thabak Singda Pugning Lupshinba Haure Naken Thaga Loinana Marak Marakta Nong Chubana Hulliba Maru Marang Sing Ashigi Aphaba Puthok Thoragnabagi Yamna Aphaba Khudamni Haina Lomi Singna Launari Nauna Manipur gi Governor Oiraba Ajay Kumar Bala Mahagna Thabak Hek Paibaga Senapati Jilage Ahanba Khonchatta Tha Ashigi Kun Nithoida Senapati District Headquarters da Lakhi Deputy Commissioner Senapati gi Office da Nauna Hangba IT Center ama Mahagna Shangakhi Governor na DC Office da District Level Officer Sing amasung CSO Luchingba Kiagasu meeting pangthokhi Tungda Governor na District Headquarters gi Astro Turf Ground da Chatharakpa 4th edition of Lieutenant Colonel Let Robert T.A. Open Football Tournament Loishinbagi Thoram da Chief Guest oina sharuk yakhi Tournament ashigi final match yenglaba matungda Imphal gi damak hanki Tournament aduda Hills Academy Football Club na champion amasung Hills United Football Club na runners up takhi Senapati District Administration na Senapati Turel Lunnan na thamnaba Lokhatliba Thorangi Sharukama oina Handak February Taramapal da ADM Senapati Rang David amasung ADC Senapati gi CEO Adahar Mahio na Luchingduna Police SDSA Karong Senapati Town Committee gi Mihut Singa Loinana Senapati Turel Yenching Bigi Khonchat Amachat Khi Team Aduna Senapati Turel Hakthengnana Modhalliba Mafam Kia Mashak Khandokhi Thorang ashigi Sharuk ama oina Miyambo Bahap Tahannaba Amadi Turel Shintokpagi Khongjang Kia Changchinnaba Shemshare Senapati Jilagi Miyam ashi Mahushana Hakshilgi Lamda Yamna Thawai Yaujaba Kambuni District Administration Nashu Jila Ashida Hakshilga Marilainaba Thabak Thorang Kia Leptana Paikhatuna Lakli Handakta Tha Ashigi Ahanba Chayolda PCPNDT Senapati gi Inspection and Monitoring Team na Jila Sida Thabak Tauriba Ultrasonography USG Center Singda PCPNDT Act Rules Ningtina Chadnaribra Haibado Surprise Visit Tauduna Yengsinki Khonchat aduda USG Center Tarok Yengsinki Amashung Act Ashigi Chatna Kanglong Ingdaba Kharada Act Amashung Rule Ningtina Ngagnaba Potak Pikhi Hojik Senapati da Board of Secondary Education Manipur Amashung Council of Higher Secondary Education Manipur na Lauba Class 10, 11 Amashung 12 gi Parikha Sing Panthogli Class 12 ta Jila Ashigi Parikha Center Marida Candidate Lishing Ama Chahum Yanghai Mangana Parikha Thari Makhuidugi Manungda Art Stream da Chanipan Mariputara Nipan Science Stream na Chahum Taranipan Amashung Commerce Stream da Chama Kuntramapan Yauri Metric Parikha dana Senapati Jila gi Tungan ba Parikha Center Nipanda Mahiroi Lishingama Chaturuk Mariputara Mangana Parikha Thari Metric Parikha Amashung Class 12 Parikha Shi Mahiroi Shingi Punchida Tungi Lambi Shemnabagi Yamna Maru Oeba Parikha Sing Oebana Candidate Masha Mashada Natana Mama Mapa Sing Sui Kanna Hodnari Haujigashi Mahiroi Shingi Yamna Luba Parikha Shingi Matam Oebaga Loinana Lomi Shingi Su Lo Taba Honbagi Matam Haurakpana Mipum Khudingmak Thabak Yamna Chinnaba Matam Oirabashi Yanglaga Makoina Hodnariba Sing Ashi Jilashigi Tungi Damak Yaifanabani Khanduna Awa Ana Pumnamak Kauthok Patai Mashina Hodnabagi Mahai Shoidana Yangani